Ngarang pangthokkhiba ahanba tangkak ki tara nipan shuba Lok Sabha meekhal da thokkhiba Pamdaba Thoudong adu akanba maongda condemn tawi makha tana Pangthokkadouriba Repoll Singda Pamdaba Thoudoksing Thoktanaba leikai gi Meira Paibi Ngak Senbiyu haina Khwairamband Nupi Keithel gi potpham phambi phongdorakli Ngarang pangthokkhiba meekhal aduda thokkhiba Pamdaba Thoudoksing gi matangda ngasi press club ta pangthokkhiba paugi mifam amada asem nirmala kaubi Khwairamband Nupi Keithel gi potpham phambi amana hai Ngarang pangthokkhiba ahanba tangkak ki tara nipan shuba Lok Sabha meekhal da thokkhiba nungaitaba Thoudoksing adu akanba maongda condemn tawi lamdam asigi nupi singna khunai asida chauba thoudang kya lawduna lakhibani ngasi su manipur kaiba yaroi haina chongthorakli ba icha singi damak lamdam asigi mama oibi singna hing tumdana ngak senduna leiribani makhoi gi damak angamba thongna puthoktuna ngasi su lepli meekhal ga mari leina ngarang nupi amada khut thakibadu mama mapada khut thabani haina lawi thoudok adu da chenariba sing nupi adu da lale haifam thoi icha singna phana soikhrabasu ima singna inthokkadaba nate mama singda fauriba nungaitaba ase amuk hana thokhan bigano hauzik pangthokkani haina thoudrangliba repoll asida siguma pamdaba Thoudoksing thokhangano matungda pangthokkadaba repoll singda leikai gi Meira Paibi singna pamdaba Thoudoksing Thoktanaba ngak senbiyu haina mahangna makha ki amuka hana so haizari akoina matungda adugumba thokkriba thoudok ado ngarangi do soikribani haina lauraga matungda amuk hana thoktanaba senbiyu ichasingna aduga handak lakadoriba ngarangi thokkriba violence aduda repoll tawgadoriba election gi mafam jaga singa se masi akoina khanjabada manipur gi di nupi singa sina hena ngakpham thokpani haina khallaga thabak khudimak se mayok nabam oigadabani haibase khallaga thokkadoriba election di poll mafam singa se masida mafam dugi Meira Paibi singa duna ngakpina nabasu ekoi gi Khwairamband ima Keithel gi taraptagi ekoi na haizari